ngasai right to equality haira kanda public myam ga koi praja myam ga haktheng na representative amo oina phajana mogi problem do haktheng na taba ngambagi magi view do ura matungda aina RPI sangjagi bane akoin energy leading asida akoina kainoma manipur gi damakta akoi kendra sigi damakta akoi manipur gi damakta tawningi ngai sida haitare adu gi anda akoina changja bane haitare akoi gi naha moina politics sida haitare lairiba problem yam se akoina kari karamba maximum level point da akoina tawba yage se akoi khanaga dabni haitare imung duda lising manga amatara amatranga ama government gi thabak natragasu sen thokna ba sinbiram taragadi magi problem dugi solution oi dori bane naha moina akoina manung da changi haira kanda dirty hebo hai si tok sare haira kada akoi gi sarkar yauraga panminaraga akoi gi aho myam sen menminaraga lamjen yangna chelaga aga saigi chahi tara kun maning da backward odom yaw manba mi yauri base akoi hen speed yangna sen khala kanda aho myam da men khatna bugi damakta changjara politics nei I am very young but I am not too young in politics